India government na lebaga si nesa free oiba lebak ama ohen bagi pandamda tongan ba state amasung union territory kuntra ni thoigi district chani humputara ni thoida nasa mukta bharat campaign chathari campaign asi Ministry of Social Justice and Empowerment ki thausil makhada mamang sahi gi August 15 dagi satharakpani lakliba tang kuntra mathoi pauba sathagadabani Hauze campaign chathariba district chani humputara ni thoi asi India ki oina nesana khwaidagi sauna sohalaba district ngaktani National Survey Report ki matung ina India ki apunba district sachret nipumatoi ki manungda district chani humputara ni thoina nesana khwaidagi sauna sohalaba district sing oibadagi district chani humputara ni thoi asida ahanba oina akhanaba miteng thamduna nasa mukta bharat campaign pangthokpani District chani humputara ni thoi asigi manungda Manipur gi su Churachandpur Senapati Bishnupur Sandel Imphal East Imphal West Kangpokpi Thoubal amasung Ukhrul yauri Manipur gi district mapan asidasu mamang sahi gi August 15 dagi hauduna campaign chatharakli campaign asi district level nasa mukta bharat campaign committee sing semlaga committee sing adugi makhada sathabani Imphal West District ki oina haudopagi thauram August 15 da Lamphel pata leiba Deputy Commissioner ki Office Complex da Deputy Commissioner and Pravina athoiba mitung oiduna pangthokki haudopagi thauram aduda District Social Welfare Officer Keromen Singchu saruk yakhi Hauji Phawpada Churachandpur Senapati Bishnupur Sandel Imphal East Imphal West Kangpokpi Thoubal amasung Ukhrul gi tongan ba mafam kayada nesa gi mayokda extempore competition rally motorcycle rally awareness program ne singba kaya pangthokre National Survey Report ki matung ina nesa na khwaidagi sauna sogalaba district singni haina khandokliba district chani humputara ni thoi gi manungda awangnompok lamdam gi nipunipan yauri awangnompok lamdam gi oina nesa na khwaidagi sauna sogalaba state si Sikkim amasung Tripura na oibadagi state asigi oina district kudimak yaurakpani awangnompok lamdam gi oina nesana khwaidagi sauna sogalaba ahum suba state si Manipur ni aduga Manipur gi manungda amuk khwaidagi sauna sogalibasina Churachandpur Senapati Bishnupur Sandel Imphal East Imphal West Kangpokpi Thoubal amasung Ukhrul ne haina lawpham thoi Hanadagi hauna Manipur si tongan ba makhalgi nesa sing sijinabagi sangwangba state ama oina leiraktaban nate nesa singi manungda khwaidagi sathi bani haina launariba jag sijinabagi sangsu hainingai leitana wangli Manipur piklabasu jaglana sijinabagi problem di atai achoba state singdagi phawba helibani Haukiba English ngani tara marita India government na Punjab amasung Manipur da sathakiba akhanaba survey amada population gi matung ina pabada Punjab tagi Manipur na jagsabagi sangwangba thengnakhibani ngalingai matamda mendrek saba morphine kapana singba khara khaktamak thengnakhrabasu hojikti heroin brown sugar SP tablet WY tablet na singba tongan ba makhal gi drug sing paksana sijinaba thengnari Matam khara ki mamangda state asigi chief minister Nongthomba Biren Singna school ki angang sing puba bus da guli phangbagi paw leire haina nungnangba phongdokhiba lei Mahiroi lup singna su boarding da nesa oina sijinaba guli sing phangbagi wapam phongdokpa leikre Manipur da drug lana sijinabagi sangwang khalakli maru oina state asida heroin number 4 amasung tai nesa oina sijinaba yaba guli sing yamna laina amadi marang kaina phangbadagi ni haibada laloi Drug marang kaina phangnarakliba ain kaina drug karbar tawbasingi masing hengalakpaga mari irei leinatabsu natte Hojik Manipur da yamna toina masing yamna paribasi party drug hairagasu khangnaba WY World is Yours tablet ni Khaji kharak phabanatabada lupa koti gi oigataba tablet ching pulap phari amukta lupa koti samri rongi phagat pasu yaukre tablet phabada natana heroin amasung brown sugar su toina phari Brown sugar di mapandagi pusilakpagi mathakta state asidasu aingi wangmada factory sing linkhattuna sunglaga puthokpasu yauri handaktasu Churachandpur district amasung Thoubal district ta police na brown sugar sungpam factory mari thugaiki factory sing adu police na khanglakpadagi thugaiki bani hojiksu police na khangjiba factory sing eiramloi hainingai leite Mapandagi heroin brown sugar amasung WY yauna makhal makhagi drugsing state asida leptana pusilakpa amasung state asigi tongan pa mafam kayada aingi wangmada factory sing linkhattuna brown sugar puthorakpasina state asida druglana sijinabagi problem si hantarakpagi mahutta asum hengalakpa yabagi akiba lei
मरक असिदा इंडिया गवर्नमेंट ना नशा मुक्त भारत कैंपेन पांगथोरकपसी मणिपुर गिसु यामना लाइबक फबनी अदुबो कोविड-19 की लाइचतना मरम ओइतुना कैंपेन हौबदा था खरदी थेंगथखरे हौजिक चथरिबा कैंपेन असि 2020 की एक्शन प्लान की मखादनी एप्रिल तांग अमदगी हौफम थोकपदु ऑगस्ट 15 दगी ओइना हौखरे करिगुंबा एप्रिल अमदगी हौना चथरमनबदी हेना कानबा फंगलंबा याबनी।